kilogram kuntraga taruk fare IED ahum Pokhakhre Police Control Room ki cherol amada ngarang Chuarchanpur PS na konba Khokon khulgi lambi dagi tuibongi kanan bank dagi landmin thang hawkif ni fuga mga kauba miwi amakani kilogram 36.54 four-wheeler ama amasung mobile phone amaga kona na fare haidi amaram na ngasi more PS na konba yangobong khulda lairamba IED ahum security force na thengna badagi mi so on na Pokhakhre haidi IED ahum ado border pillar number 7273 gi manakta lairamba ni haidi Tengnopol amasung Chuarchanpur Police Station na konba mafam sing dagi security force na kusugulai sing fagale Police Control Room dagi ngasi numidang thorok pacherol amagi matung ina security force na thoaning da bathodok sing thorakani chingnaba mafam sing da area domination chatharaga thi humbagi thabak leptana pangthorakpagi manung chadna ngase security force na Chuarchanpur district ki Chuarchanpur PS na koliba cycle village ki area dagi khusukulai sing recover tawre hairi cherol asigi matung ina fagalaba khusukulai sing di ahangba magazine amaga konaba automatic rifle ama local made ball action rifle ama magazine ga konaba .2.2 gi pistol ama local made revolver gi maru taruk IED ahum SLR gi maru manga khungu pair amani hairi amaram da ngasi Tengnopol PS na koliba Taraw Longkhai dagi security force na improvised mortar ahum IED ama hand grenade ahum amasung charger ga konaba wireless set ama recover tawre haidi handakti soiroidra March fawbagi manungda lising humfu henba IDP sing resettle tawhanna balenga na honori chief secretary February 13 2025 ta taragani thoi suba Manipur Legislative Assembly bu suspended animation da thamlaga numit adudagi channa halakliba president Rule lenga ki hanba chief secretary oiramba PK singana mamang chahi July thada miyam tinba thoram amada relief camp singna changja from lahol lakliba IDP singbu chahi adugi December fawbagi manungda tangkak ahum thongna masa masa gi mayumda hanjil halagani haina phongdokhrabasu akaknaba district ani ahumda IDP khara khaktamak hongjin halaga mapung fana amasung masing suna lengang na hongjil hanba ngamkhidraba matungda ngasi PR lenga ki ani suba chief secretary oirakliba Dr. Punit Kumar Goyal masana khuyek piduna thorak pacherol amada lenga ki maikai dagi IDP imung lising tara hen bagi mioi lising nifu hen babung sei sigi March kuntraga mathoi faw bagi manungda resettle tawhanna balenga na pandam thamli haina phongdorakre ma ki cherol asinam hai matam gi matungina Manipur lenga na IDP singbu resettle tawhon bagi thabak sing pangthurakli hairaduna mangjongna na phongdokhi bagi matung ina chief secretary na chairman oiba state level committee sing sem duna lenga ki oiba state level committee sing sem duna lenga ki home department ki commissioner DGP amasung senior official sing na member sing oiduna rehabilitation ki thabak thoram sing monitor tawnaba committee su semkhre masiga chamana na district magistrate sing gi makhada district level committee sing su semlei committee sing asigi mifam changnai na pangthokli amasung rehabilitation ki thabak thoram sing review tawri haidi lenga asigi ahan pandam di IDP sing bu thogan ning da thodok sing mayok nadana tengbangba makoi gi punsi mahing mara chena lehenba amasung hingnabagi damang mathau taba sing phanganbaga loina na mahai masing tamba amasung mausagi khunagi punsi mahingda hinganbani lengang na IDP sing bu relief camp sing dagi mayumda hongjil hanba khaktamak na tana relief camp sing dagi mayumda hongjin bagi thabakta ayet apan yaudana makoi gi hingnabagi pambai mai masing tamhanba amasung masa mau fana lehenbaga loina na pangthokna bahonari mamang chahi 2025 ki December fawbada mioi lising tara rom oigadaba imung lising ani ga chani gi IDP sing masagi mayumda hanjil hankhre thaba asigi makha tarakpada special PMA YG Pradhan Mantri Awas Yojana Gramin gi makhada tumna mangan tahan kraba singi damak yum lising taret lom sagan na ba sanction tawkhibaga loina hojik masigi thabak thoram sing loiselakna bagi tongan tongan ba thakta leire Hairi lenga ki maikai degi tongan tongan ba mafam sing da IDP sing bu resettlement tawna bagi dama lupa crore 124 release tawrakre ngasi fawbada IDP lising taraga taruka changwa rom oigadaba imung lising ahum go chatret ki mioi sing mai pangna resettle tawhan bangamle loina na lakliba March 31 fawboi manung da IDP lising nifu rom henba imung lising tara henbagi mioi sing su resettle tawhanna balengang na pandam thamli haraduna thuba matam da IDP pumna makpu matam chana amasung safagadaba fibam da rehabilitation tawna balengang na honari haina su phongdorakli Panbaya badi IDP amasung kokomi na mamang thagi December amadagi kuntraga mathoi fawgi manung da lengang na mangjong na pi khibat hazabagi matung ina IDP sing bu masa masa gi mayum da hanjil halu haiduna lamboi khongnang khongda numit kuntraga mathoi ni chupna wakat khongjang changsin khibani aduga tha sagi kuntraga mathoi dana kokomi na sinduna Manipur kanba numit haibagi panam da kwakaithel gi tidim ground dagi na thangmai ban gi thau ground fawbada miyam gi achoba khongchat ama chatuna mifam pangthoklaga warif khara launa na ba thorang loisin khrabani Iran na nuclear khulai sabagi matang da wari sananingdra badi US amadi Israel na landagani Iran amadi America laiba ani gi marakta Chin gilan kangkhalakpaga loina na Donald Trump na karigumba Iran na nuclear khulai
Sabagi matangda Amerika ga wari sananingdrabadi US amadi Israel laiba ani puna landagani haina aki khang pirakre. Report asigi matungina Iran Amerika amadi Israel laiba ani puna landarakbasu lanthengnagani haina jab yungna leptuna lairiba si Iran gi marumda kanagomba laiba khara soirina mating pangnabagi damak lairamgani haina expert singna phongdorakli. Maramdi Iran khaktana Amerika amasung Israel ga lanthengnaba haibasi taraiba thaba amadi oiroi. Mamang chehide Israel ga numit 12 chumna songna khiba lan da Iran gi lairamba misal sing khulai sing tangkhai amarom di season nakrabani adubu Iran da hauji su makhal makha kaya gi matik mayai leiraba misal sing tararom leiri haina akhang ahi singna phongdoragli adumakna Iran na Amerika amadi Israel gi lanthengna haiduna muktuna leiribani. Iran na Israel amadi Amerika gi akiba leitana yumthangnariba leibak singda fawba kariguma lanthoraglabadi Amerika amadi Israel da mateng pangbi yaroi haina aki khangpi khibasu leikrabani hairi. Malemgi khwaidagi sathiba aircraft carrier yoragli tabla lotnakre. Malemgi khwaidagi sathiba Amerika gi USS Abraham Lincoln haina mingthonba aircraft carrier Middle East yorakre tabada Iran gi Supreme Leader Ayatollah Khamenei underground bunker da lotkre hairi. Abraham Lincoln aircraft carrier asi sarangna ton lak amarom lumba yamna sathiba khulai amani khulai asida sathiraba kilometer lising amarom sana kapangamba misal sing yawbaga loinana fighter jet kaya su puduna chatpangami hairi. Donald Trump na Iran da landaraglabadi Amerika amadi Israel laiba animakta landagani haina talib ali na phongdokre. Donald Trump na Iran da landaraglabadi Amerika amadi Israel laiba animakta landagani haina Iran gi Supreme Leader Ayatollah Khamenei gi advisor Ali Samkhani na phongdorekre. Report asigi matungina hauji Amerika amadi Israel na chatharakpa attack singi mayokta khudakta kudhanduna Landanabagi thawrang pumnamak Iran na supaikat paloire hairi. Adubu Iran gi Foreign Minister Arakhina Amerika amadi Iran ani gi marakta lanthoktanabagi wari sanari. Adubu Amerika gi President Donald Trump na Iran gi wafam da yadaba thoklabadi Iran na kaidongaida Amerika da nonjagadaba leite Iran gi damak matam pumbada leptuna leigani haina su phongdorakre. Donald Trump na Iran da ke khangpiraduna surrender toroktrabadi international gi leiriba lo khudingmak thugaiduna Islamic country Iran da akanma mongda landagani haina lauthorakrabani. Asiguma fibam asida Iran amadi Amerika gi marakta matam amada hekta lantholakpa yabagi chawna chingnaba leire. Amerika na Middle East fawo yohollakraba aircraft carrier da landa changba khulai pumnamak puduna lakrabani haina su report asina makha tana phongdoragli. Amerika ga lansoknaragani haina ringai chairakta Iran gi nuclear plant site a bomb pokhairakre. Amerika ga lansoknaragani haina ringai chairakta Iran gi nuclear plant site a bomb pokhairakre. Thawong ase Amerika na lona thumna chatharakpa oiramgani haina panari. Report asigi matungina Iran gi lanmisingna khurak hangdana ngak senduna leiriba laiba asigi yamna maru oikraba Parchin military complex ki manung chana leiriba nuclear plant site manungda bomb pokhairakpa haibasi yamna chingnaningai amani. Sunday Guardian gi report asigi matungina Iran gi nuclear plant site a bomb pokhairakre hainarabasu Iran Revolutionary Guard IRGC gi maikaidagidi asigumba thawdo amata thokiba leite hairi. Iran amadi Amerika laiba ani gi marakta yamna luba fibam amada lakibaga loinana Amerika gi President Donald Trump na hanna Iran da nuclear khulai sabagi matangda deal tawnaba hairakhibaga loinana kariguma wafam asida Iran na yadrabadi landagani hairakhiba asina maram oiraga Iran gi luchingba singleita fam khangdabaga loinana yeknabagi makutta nonjaroi haina di phongdoragli. Social media gi platform ama oiriba X da Donald Trump na Venezuela da handak landaduna leiba asigi President Nicolas Maduro bu faduna pukibagi thawdo adu Iran gi luchingba singna suning singba chungani haina su aki akhang chawna pirak khiba leikhre hairi. Gi khulai sabagi factory of India na oiragani report malemgi oina langi khulai sabagi factory of India na oiragani haina Israel gi Prime Minister Benjamin Netanyahu na lauthorakre. Report asigi matungina hojik malemgi leiba kayada lan songnariba amadi songnaba yabagi fibamda charangnaba leibadagi chawkholagliba amadi ingtappa leiba ama oiriba India da Israel amadi German leiba anina pullaga langi khulai sing sanabagi damak thawrang lakhibani. Haukiba jahi kayagi mamangdagi langi khulai sing asi Amerika dagi ayamba leina duna lakhibani adubu Amerika gi aningba pambagi matung inna makha tana thabak tawnabagi damak Israel German amadi India ga pullaga langi khulai sanabagi thaba asi India na oina paksana paikhanaba thawrang lakhibani hai. Amerika gi matik mayai leirabo langi khulai sing Middle East yorakhiba pung kharagi matungda Iran na nongthaki lambi thingjinduna live fire military activity chatharakre. Amerika gi matik mayai leirabo langi khulai sing Middle East yorakraba pung kharagi matungda Iran na nongthaki lambi thingjinduna live fire military activity chatharakre. Amerika gi aircraft carrier USS Abraham Lincoln hanadagi hauna Middle East ta thungduna leikrabani madugi matungda atopa aircraft carrier amasu Iran gi maya nakna leiriba Middle East ta pung kharagi matungda yoraklagani hairi. Amerika amadi Israel leiba anina Iran da akanba mongda landanabagi paikhalagliba thawrangsing asi urakpadagi Iran gi lanmisingna live fire military activity lauthoktuna lan awraibagi thabak hawrakhibani. Leimaidagi fit 15 lom wangba Iran gi airspace mapung phana thingjinkhre loinana Amerika na matam amada hekta landarakpa yabagi kiba leibana Iran gi government na makhoi gi leiriba lanmising amadi lan gi khulai pumnamak deploy tawduna matam amada hekta sizinaba
ꯌꯥꯅꯕꯒꯤ ꯃꯑꯣꯡꯗ ꯊꯝꯈ꯭ꯔꯦ ꯆꯩꯔꯛ ꯑꯁꯤꯗ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯗ ꯑꯀꯤꯕ ꯐꯪꯅ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯛꯄꯒ ꯂꯣꯏꯅꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯜꯇꯤꯃꯦꯇꯝꯁꯨ ꯊꯥꯔꯛꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯏꯔꯥꯟꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯁꯥꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯦꯔꯤꯀꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯔꯛꯇ꯭ꯔꯕꯗꯤ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯅꯁꯨ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯑꯃꯦꯔꯤꯀꯥꯅ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟ 3 ꯕꯣꯝꯕꯔ ꯄ꯭ꯂꯦꯟ ꯁꯤꯖꯤꯟꯅꯗꯨꯅ ꯊꯨꯒꯥꯏꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯀꯔꯞꯁꯟ ꯊꯤꯡꯅꯕꯒꯤꯗꯃꯛ ꯊꯝꯈꯤꯕ AI ꯃꯤꯅꯤꯁꯇꯔꯅ ꯀꯔꯞꯁꯟ ꯇꯧꯔꯝꯕꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯑꯜꯕꯥꯅꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯊꯔꯤꯕ ꯀꯔꯞꯁꯟ ꯊꯤꯡꯕ ꯉꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯊꯝꯈꯤꯕ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ AI ꯃꯤꯅꯤꯁꯇꯔꯅ ꯀꯔꯞꯁꯟ ꯆꯠꯊꯔꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯛꯄꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯜꯕꯥꯅꯤꯌꯥꯒꯤ ꯄꯨꯂꯤꯁꯅ ꯍꯥꯎꯁ ꯑꯦꯔꯦꯁ ꯇꯧꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯑꯜꯕꯥꯅꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯊꯈꯤꯕ ꯀꯔꯞꯁꯟ ꯊꯤꯡꯅꯕꯒꯤꯗꯃꯛ ꯊꯝꯈꯤꯕ AI ꯃꯤꯅꯤꯁꯇꯔꯕꯨ ꯁꯦꯝꯈꯤꯕ ꯅꯦꯁꯅꯦꯜ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯖꯦꯟꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯅꯤꯅ AI ꯃꯤꯅꯤꯁꯇꯔ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯔꯒ ꯀꯔꯞꯁꯟ ꯆꯠꯊꯔꯝꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ